Good morning. How are you doing, Minister? Yeah. Ma'am, kino tawre? Walking ꯆꯦꯟꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯏꯪꯈꯣꯜꯗ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩ ꯏꯪꯈꯣꯜꯒꯤ ꯁꯨꯝ ꯁꯤꯁꯤꯡꯁꯤꯒ ꯌꯦꯡꯒꯗꯕ ꯈꯣꯠꯀꯗꯕ ꯈꯔ ꯂꯩꯕ ꯁꯤꯁꯤꯡꯁꯦ ꯃꯌꯥꯝ ꯁꯤꯁꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ. ꯁꯤꯁꯤꯡꯁꯦ ꯁꯦꯡꯗꯣꯏꯅꯦ ꯃꯌꯥꯝ. ꯁꯤꯡꯁꯦ ꯂꯣꯏ ꯑꯩ ꯉꯥꯏꯍꯥꯛ ꯁꯦꯡꯕ ꯍꯧꯔꯝꯃꯕꯅꯤ. ꯁꯤꯡꯁꯦ ꯂꯣꯏꯅ ꯁꯦꯡꯖꯗꯣꯏꯅꯤ. Good morning everyone. Good morning. Good morning. Good morning.
ꯕ꯭ꯔꯣ ꯊꯕꯛ ꯐꯩꯗ ꯕ꯭ꯔꯣ ꯈꯨꯃꯟꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯕ꯭ꯔꯤꯋꯥꯟ ꯊꯥꯒꯠꯆꯔꯤ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯃꯌꯥꯝꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯕ꯭ꯔꯣꯁꯨ ꯀꯨꯏꯔꯦ ꯎꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯋꯥꯛꯀꯤꯡꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡꯁꯤꯅꯁꯨ ꯃꯌꯥꯝꯒ ꯏ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯈꯔ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯔ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯩꯅꯁꯨ ꯂꯥꯏꯐꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯥꯝꯒ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯋꯥꯈꯜꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏꯐ ꯀꯩꯅꯣ ꯗ꯭ꯔꯦ ꯑꯗꯨꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯐꯥꯎꯕꯗꯨꯅ ꯍꯥꯏꯇꯥꯔꯦ ꯍꯤꯡꯈꯣꯜꯅꯦ ꯑꯩꯒꯤ ꯁꯤꯒꯤ ꯍꯤꯡꯈꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯛꯀꯤꯡ ꯆꯦꯟꯒꯗꯧꯕꯗꯣ ꯁꯨꯝ ꯍꯤꯡꯒꯣꯜꯒꯤ ꯈꯔ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯅꯤꯡꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯋꯥꯛꯀꯤꯡꯗꯣ ꯆꯦꯟꯖꯗ꯭ꯔꯦ ꯊꯕꯛ ꯑꯣꯏꯅ ꯁꯨꯖꯔꯒꯦ ꯍꯥꯏꯇꯥꯔꯦ ꯍꯤꯡꯒꯣꯜꯒꯤ ꯁꯨꯝ ꯑꯩꯅ ꯑꯀꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯑꯀꯣꯏꯕꯁꯤ ꯌꯥꯝꯅ ꯁꯨꯝ ꯆꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯃꯇꯝꯁꯤꯒꯤ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯑꯇꯩ ꯁꯤ ꯊꯥꯎ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯕꯁꯤꯡꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯨꯝ ꯃꯔꯨꯞ ꯈꯨꯃꯟꯅ ꯍꯪꯕꯤꯔꯛꯄꯁꯦ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦꯅ ꯁꯨꯝ ꯈꯨꯝꯖꯒꯦ ꯇꯧꯕꯇꯕꯨ ꯋꯥꯈꯜꯗꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯁꯦ ꯁꯤꯡꯖꯔꯛꯑꯦꯀꯣ ꯑꯩꯒꯤ ꯊꯝꯅꯦꯜ ꯊꯝꯖꯔꯤꯗꯣ ꯁꯤꯁꯤꯅꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯑꯩ ꯁꯤꯁꯦ ꯑꯃ ꯁꯤꯁꯦ ꯑꯃꯠꯇ ꯄꯨꯔꯥ ꯁꯤꯠ ꯅꯥꯟꯅ ꯊꯝꯈꯤꯗꯣꯏꯅꯦ ꯁꯤꯁꯦ ꯑꯃ ꯂꯣꯏꯔꯦ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯑꯩꯒꯤꯗ ꯊꯥꯕꯁꯦ ꯁꯤ ꯍꯩ ꯔꯥꯁꯤꯡꯗꯤ ꯑꯗꯨꯝ ꯑꯩ ꯊꯥꯖꯔꯦ ꯍꯩ ꯔꯥꯁꯤꯡꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯩ ꯔꯥ ꯊꯥꯕꯁꯦ ꯆꯣꯔꯐꯣꯟꯁꯦ ꯄꯥꯝꯁꯨ ꯑꯁ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯊꯥꯏꯅꯗꯤ ꯍꯩ ꯔꯥ ꯑꯃ ꯃꯤꯒꯤꯗ ꯄꯥꯟꯕ ꯃꯇꯝꯗ ꯈꯤꯇ ꯍꯦꯛꯆꯒꯦ ꯈꯤꯇ ꯆꯥꯖꯒꯦ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯍꯥꯏ ꯉꯝꯗꯦꯗꯅꯀꯣ ꯑꯃꯨꯔꯛꯀꯗꯤ ꯍꯥꯏꯔꯨꯔꯒ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯦꯛꯄ ꯉꯝꯗꯦꯕ ꯑꯗꯣ ꯅꯨꯡꯇꯤꯒꯤꯗꯤ ꯍꯦꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯁꯨꯝ ꯏꯀꯥꯏꯕꯣꯏ ꯑꯗꯒꯤ ꯃꯤꯒꯤꯗ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯍꯩ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯏꯀꯥꯏꯗꯅꯀꯣ ꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯉꯝꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯤꯀꯣ ꯍꯩ ꯆꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯣ ꯑꯁꯨꯝ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯨ ꯍꯩ ꯊꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯑꯩꯅꯁꯨ ꯄꯥꯝꯖꯩ ꯑꯗꯨꯃꯥꯏꯅ ꯍꯩ ꯔꯥ ꯀꯩꯁꯤꯁꯦ ꯂꯣꯏꯅ ꯊꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩ ꯔꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗ ꯁꯨꯝ ꯑꯅꯥꯅꯤꯌꯥ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯑꯅꯥꯅꯤꯌꯥ ꯃꯃꯤꯡ ꯑꯩꯒꯤ ꯑꯗꯨꯝ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯁꯥꯖꯦꯜ ꯇꯧꯕ ꯃꯌꯥꯝꯗ ꯑꯗꯨꯝ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯌꯨꯛꯁꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯞ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯒꯤꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯃꯌꯥꯝꯅꯁꯨ ꯃꯨꯠꯆꯒꯦ ꯂꯣꯏꯅꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯁꯦ ꯁꯨꯝ ꯄꯣꯠ ꯆꯩ ꯊꯥꯕꯁꯤꯡꯁꯦ ꯎꯠꯆꯔꯒ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯇꯝꯁꯤꯒ ꯍꯧꯖꯤꯛꯀ ꯆꯥꯟꯅꯕꯗꯤ ꯁꯤ ꯊꯥꯎ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯍꯪꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯃꯌꯥꯝꯗꯀꯣ ꯃꯌꯥꯝꯒꯤꯁꯨ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯣꯏꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯣ ꯍꯩ ꯔꯥꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯁꯦ ꯍꯩꯅꯧꯁꯦ ꯑꯁꯥꯡꯕꯅꯤ ꯁꯤꯁꯦ ꯍꯩꯅꯧꯁꯦ ꯕ꯭ꯔꯣ ꯈꯨꯃꯟ ꯍꯣꯏ ꯁꯤꯗꯩꯗꯤ ꯍꯣꯏ ꯑꯩ ꯇꯣꯏꯅ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨꯁꯨ ꯍꯦꯟꯅ ꯐꯕ ꯇꯧꯕꯃꯛꯇ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯏꯅꯥꯂꯤꯌꯥꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ
ꯑꯩ ꯑꯗꯨꯝ ꯄꯨꯡ 8:30 ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯊꯥꯖꯕꯅꯤ. ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯝ 8:30 ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯩ ꯂꯥꯏꯚ ꯊꯥꯖꯕꯅꯤ. ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ. ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯑꯩꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯖ ꯇꯥꯔꯦ. ꯃꯌꯥꯝꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯐꯪꯖꯕ, ꯃꯔꯨꯞ ꯑꯅꯧꯕ ꯐꯪꯖꯕꯒꯤ ꯍꯥꯏꯇꯥꯔꯦ. ꯁꯤꯅ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤꯅꯤ ꯁꯤꯁꯦ. ꯑꯗꯨꯒ ꯁꯤꯅ ꯍꯩꯅꯧ. ꯍꯩꯅꯧꯁꯦ ꯃꯈꯜ ꯌꯥꯝ ꯊꯥꯔꯤꯀꯣ. ꯍꯩꯅꯧ ꯃꯈꯜ ꯃꯈꯜ ꯊꯥꯏ. ꯑꯩ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ, ꯍꯩꯅꯧ ꯆꯥꯕ ꯌꯥꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯦ. ꯍꯩꯅꯧꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯏ. ꯇꯧꯕꯇꯕꯨ ꯀꯦꯟꯕꯗꯤ ꯈꯨꯀꯦꯟ ꯊꯤꯅ ꯀꯦꯜꯂꯦ ꯍꯩꯅꯧꯁꯦ. ꯃꯆꯥ ꯃꯆꯥ ꯌꯥꯝ ꯀꯦꯜꯂꯦ. ꯁꯤꯅ ꯅꯣꯕꯥꯞꯅꯤꯀꯣ ꯃꯌꯥꯝ, ꯅꯣꯕꯥꯞꯅꯤ. ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯁꯨꯝ ꯃꯌꯥꯝꯗ ꯆꯥꯎꯔꯥꯛꯄ ꯑꯃ. ꯅꯣꯕꯥꯞ ꯂꯩꯔꯦꯀꯣ. ꯁꯤꯅ ꯀꯩꯅꯣꯅꯦ, ꯁꯤꯁꯦ ꯑꯍꯥꯟꯕ ꯄꯥꯟꯕꯅꯤꯀꯣ. ꯁꯤ ꯀꯩꯅꯣꯁꯦ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯅꯤ. ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯍꯩꯅꯧ. ꯑꯗꯒꯤ ꯂꯣꯏꯅ ꯁꯤꯁꯨ ꯃꯩꯇꯩ ꯆꯝꯄ꯭ꯔꯥ ꯍꯥꯏꯗꯣ. ꯍꯣꯏ, ꯕ꯭ꯔꯣ ꯈꯨꯃꯟꯅ ꯆꯥꯎꯍꯜꯂꯨ ꯆꯥꯎꯍꯜꯂꯨ. ꯍꯣꯏ ꯆꯥꯎꯍꯟꯒꯦ. ꯁꯣꯏꯗꯅ ꯆꯥꯁꯤ. ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ. ꯆꯝꯄ꯭ꯔꯥ ꯃꯌꯥꯝ, ꯃꯩꯇꯩ ꯆꯝꯄ꯭ꯔꯥ ꯍꯥꯏꯗꯨꯅꯤꯀꯣ. ꯃꯩꯇꯩ ꯆꯝꯄ꯭ꯔꯥ ꯍꯟꯗꯛ ꯑꯍꯥꯟꯕ ꯄꯥꯟꯕꯅꯦ. ꯑꯁ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ. ꯑꯩ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯌꯥꯝ ꯄꯥꯝꯖꯕ ꯌꯦꯡꯉꯨ. ꯍꯟꯗꯛꯇꯤ ꯐꯖꯅ ꯈꯔ ꯑꯗꯨꯝ ꯄꯥꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯑꯍꯥꯟꯕ ꯐꯥꯔꯁ ꯇꯥꯏꯝ, ꯃꯥꯒꯤ ꯑꯍꯥꯟꯕꯅꯤꯀꯣ. ꯃꯥꯅ ꯄꯥꯟꯕ ꯑꯍꯥꯟꯕꯅꯤ. ꯌꯥꯝ ꯄꯥꯜꯂꯦ ꯍꯟꯗꯛ. ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ. ꯁꯤ ꯆꯝꯄ꯭ꯔꯥꯁꯦ, ꯁꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ, ꯁꯣꯝꯗ ꯀꯣꯏꯕ ꯂꯥꯛꯄꯤꯕꯗ ꯑꯗꯨꯝ ꯆꯝꯄ꯭ꯔꯥ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯤ. ꯀꯩ ꯂꯝꯅꯣ ꯍꯣꯁꯁꯦ? ꯑꯩꯅ ꯂꯤꯌꯥꯅ ꯍꯪꯕꯤꯔꯦ. ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯂꯝꯁꯤꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒ ꯑꯗꯨꯅꯤꯀꯣ. ꯋꯥꯡꯖꯤꯡꯅꯤ. ꯑꯗꯨꯒ ꯁꯤ ꯍꯋꯥꯏꯅꯤꯀꯣ. ꯁꯤꯒ ꯃꯣꯔꯣꯛꯀ, ꯃꯄꯥꯟ ꯃꯄꯥꯟꯁꯤꯅ ꯍꯋꯥꯏ ꯊꯥꯕ. ꯄꯣꯠ ꯆꯩ ꯊꯥꯕꯗꯤ ꯃꯃꯥꯅ ꯑꯌꯥꯝꯕ ꯇꯧꯕꯅꯤ. ꯁꯤ ꯊꯥꯏꯗꯣ. ꯑꯗꯨꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛꯅꯤꯀꯣ. ꯁꯤ ꯃꯣꯔꯣꯛ, ꯁꯤꯁꯨ ꯍꯋꯥꯏ, ꯁꯤ ꯃꯣꯔꯣꯛ. ꯑꯗꯨꯒ ꯁꯤ ꯆꯝꯄ꯭ꯔꯥ ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯁꯤ ꯍꯩꯅꯧꯅꯤꯀꯣ. ꯁꯤꯁꯨ ꯍꯩꯅꯧꯅꯤ. ꯑꯗꯨꯒ ꯁꯤꯁꯨ ꯅꯣꯕꯥꯞꯅꯤ. ꯁꯤꯅ ꯍꯩꯇꯨꯞ ꯄꯥꯝꯕꯤꯅꯤꯅꯦ. ꯁꯤꯅ ꯍꯩꯇꯨꯞ ꯄꯥꯝꯕꯤ. ꯍꯩꯇꯨꯞ ꯄꯥꯝꯕꯤꯅꯤꯀꯣ. ꯋꯥꯡꯖꯤꯡ ꯍꯥꯏꯅ ꯅꯣꯛꯂꯛꯏꯁꯦ. ꯃꯌꯥꯝ ꯇꯨ. ꯁꯤꯅ ꯁꯝꯕ꯭ꯔꯩ. ꯆꯤꯡꯍꯤꯗꯒ ꯍꯥꯞꯅꯕꯗꯣ. ꯁꯤ ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯃꯌꯥꯝ ꯍꯩꯅꯧꯁꯤꯗꯁꯨ, ꯍꯩꯅꯧ ꯄꯥꯝꯕꯤꯗꯤ ꯃꯌꯥꯝ ꯃꯈꯟ ꯃꯈꯟꯅꯤꯀꯣ. ꯍꯩꯅꯧꯁꯤꯡꯁꯦ ꯑꯃꯐꯥꯎ ꯃꯥꯟꯅꯗꯦ. ꯃꯈꯜ ꯃꯈꯜ ꯉꯥꯛꯇꯅꯤ. ꯁꯤꯒꯤꯁꯤꯁꯨ ꯍꯩꯅꯧ ꯃꯈꯜ ꯑꯃꯅꯤ. ꯁꯤꯁꯨ ꯍꯩꯅꯧ ꯃꯈꯜ ꯑꯃꯅꯤ. ꯍꯩꯅꯧ ꯃꯈꯜ ꯑꯃꯅꯤ. ꯁꯤ ꯃꯣꯔꯣꯛ ꯊꯥꯔꯦ. ꯁꯤ ꯅꯣꯕꯥꯞ ꯂꯩꯔꯤꯀꯣ. ꯍꯣꯁꯇꯤ ꯆꯥꯕ꯭ꯔꯣ? ꯑꯩꯁꯦ ꯍꯣꯁ, ꯀꯩꯅꯣꯒꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ. ꯀꯩꯅꯣ ꯇꯧꯕꯁꯦ, ꯑꯩꯈꯣꯏꯒꯤ ꯕꯤꯗꯤꯑꯣ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ. ꯕ꯭ꯂꯣꯛ ꯗꯤꯕꯂꯞꯃꯦꯟ ꯑꯣꯐꯤꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯇꯥꯔꯦ. ꯇꯧꯕꯇꯕꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯔꯛ ꯑꯣꯏꯈꯤꯕꯅꯤꯅ ꯑꯩ ꯃꯗꯨꯃꯛꯇꯤ ꯆꯠꯆꯍꯧꯗ꯭ꯔꯦ. ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯁꯤꯒꯤ ꯅꯠꯇꯕꯁꯤꯅ ꯊꯃꯣꯏꯗ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩ ꯃꯁꯤꯁꯦ ꯑꯃꯗꯤ ꯌꯥꯎꯖꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯑꯃ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄꯁꯤꯃꯗꯤ ꯑꯩ ꯊꯥꯒꯠꯆꯒꯦ꯫ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄ, ꯑꯣꯐꯤꯁ ꯑꯃ ꯊꯝꯕꯤꯔꯛꯄꯁꯤ ꯊꯥꯒꯠꯆꯒꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯦꯝ ꯑꯦꯜ ꯑꯦꯅꯁꯨ ꯊꯝꯕꯤꯔꯛꯄ, ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯗꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯊꯝꯕꯤꯔꯛꯄꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯃꯛ ꯆꯠꯆꯕꯗꯨꯗꯤ, ꯁꯪꯒꯥꯕꯗꯨꯗꯤ ꯃꯗꯨꯃꯛꯇꯤ ꯆꯠꯆꯗ꯭ꯔꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ, ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯅ ꯍꯥꯏꯇꯥꯔꯦ
ꯑꯗꯨ ꯃꯌꯥꯝꯁꯤ ꯀꯩꯅꯣꯅꯤ ꯆꯝꯄ꯭ꯔꯥꯅꯤ ꯁꯤꯅ ꯌꯣꯡꯆꯥꯛ ꯑꯩꯈꯣꯏ ꯁꯤꯗꯤ ꯎꯆꯦꯛ ꯃꯀꯣꯛ ꯌꯥꯝ ꯇꯥꯕꯅꯤ ꯌꯦꯡꯉꯨꯅꯦ ꯎꯆꯦꯛ ꯑꯃꯐꯥꯎ ꯑꯩꯈꯣꯏ ꯁꯤꯗ ꯅꯥꯎꯔꯤ ꯀꯥꯞꯍꯟꯗꯦꯀꯣ ꯎꯆꯦꯛ ꯑꯃꯐꯥꯎ ꯅꯥꯎꯔꯤ ꯀꯥꯞꯍꯟꯗꯦ ꯅꯣꯡꯃꯩ ꯀꯥꯞꯍꯟꯗꯦ ꯎꯆꯦꯛ ꯑꯃꯐꯥꯎ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯎꯆꯦꯛ ꯑꯃꯐꯥꯎ ꯍꯥꯠꯄ ꯇꯨꯞꯄ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯡꯌꯥ ꯌꯥꯗꯦ ꯌꯥꯗꯦ ꯃꯤꯟꯁ ꯃꯣꯏ ꯍꯥꯠꯄ ꯈꯣꯠꯄ ꯎꯆꯦꯛ ꯅꯣꯔꯤ ꯀꯥꯞꯄ ꯈꯣꯠꯄ ꯈꯔꯗꯤ ꯑꯗꯨꯝ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯑꯦ ꯑꯗꯨꯝ ꯉꯥꯡꯉꯤ ꯁꯤꯗ ꯅꯥꯎꯔꯤ ꯀꯥꯞꯄꯛꯀꯅꯨ ꯁꯤꯗ ꯅꯥꯎꯔꯤ ꯀꯥꯞꯄ ꯌꯥꯔꯣꯏ ꯁꯤꯗ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯂꯝ ꯈꯨꯅꯨ ꯀꯥꯁꯦꯀꯣ ꯑꯗꯨꯝ ꯁꯨꯃꯥꯡ ꯃꯌꯥꯗꯒ ꯑꯗꯨꯝ ꯎꯆꯦꯛ ꯃꯈꯜ ꯃꯈꯜꯅ ꯑꯗꯨꯝ ꯁꯨꯃꯥꯡ ꯃꯌꯥꯗꯒ ꯆꯪꯉꯛꯄ ꯀꯩꯀꯩ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯃꯔꯨꯞ ꯑꯃꯅ ꯑꯦꯅꯥꯂꯤꯌꯥ ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ ꯍꯪꯉꯛꯑꯦ ꯑꯦꯅꯥꯂꯤꯌꯥꯅ ꯌꯨꯝꯗꯩꯅꯦ ꯆꯨꯝꯃꯦ ꯌꯨꯝꯗꯩꯅꯦ ꯐꯖꯔꯤ ꯄꯥꯎꯈꯨꯝꯖꯔꯤ ꯕ꯭ꯔꯣ ꯈꯨꯃꯟ ꯊꯥꯒꯠꯆꯔꯤ ꯑꯦꯅꯥꯂꯤꯌꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯤꯒꯤ ꯑꯩꯒꯤꯗꯤ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅꯦꯅ ꯂꯣꯏꯅ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯑꯦꯅꯥꯂꯤꯌꯥꯁꯨ ꯂꯥꯛꯄꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯅꯦ ꯄꯥꯔꯠ ꯑꯣꯐ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯦꯅꯥꯂꯤꯌꯥꯁꯨ ꯑꯦꯅꯥꯂꯤꯌꯥꯅ ꯇꯧꯕꯤꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯥꯗ ꯌꯦꯛꯇꯅ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩ ꯋꯤꯁ ꯄꯤꯖꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯝꯖꯕ ꯑꯦꯅꯥꯂꯤꯌꯥꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯤꯕ ꯊꯥꯒꯠꯆꯔꯤ ꯂꯤꯁꯤꯡ ꯑꯃꯃꯝ ꯄꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯦꯅꯥꯂꯤꯌꯥ ꯑꯩ ꯃꯗꯨꯃꯛꯇꯤ ꯑꯩ ꯃꯗꯨꯃꯛꯇꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯕ꯭ꯔꯣ ꯈꯨꯃꯟꯅ ꯕ꯭ꯔꯣ ꯏꯔꯥꯡ ꯈꯔ ꯐꯔꯒ ꯂꯥꯛꯀꯦ ꯍꯣꯏ ꯏꯔꯥꯡ ꯈꯔ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯁꯨ ꯂꯧꯃꯤꯟꯅꯁꯤ ꯁꯤ ꯀꯣꯕꯤ ꯃꯁꯣꯏꯅꯤ ꯃꯌꯥꯝ ꯀꯣꯕꯤ ꯃꯁꯣꯏ ꯁꯤ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯥ ꯃꯔꯣꯏ ꯉꯁꯤ ꯊꯦꯡꯅꯕꯅꯤ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯑꯩ ꯄꯨꯡ 8:30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯥꯏꯐꯁꯦ ꯑꯗꯨ ꯊꯥꯖꯩ ꯑꯗꯨꯒ ꯁꯤꯗꯤ ꯑꯩ ꯈꯔ ꯉꯟꯅ ꯍꯥꯏꯇꯥꯔꯦ ꯁꯟꯗꯦꯗꯤ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯈꯔ ꯉꯟꯅ ꯂꯥꯏꯐꯁꯦ ꯊꯥꯖꯩ ꯑꯩꯅ ꯑꯇꯩ ꯃꯇꯝꯗ ꯊꯦꯡꯉꯤꯁꯤꯗꯤ ꯑꯇꯩ ꯅꯠꯆꯗꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯄꯤꯌꯣꯅ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯩꯁꯦ ꯍꯥꯟꯅ ꯄꯨꯡ 3:30ꯗꯒ ꯂꯥꯏꯚ ꯄꯥꯔꯝꯃꯦ ꯑꯗꯣ ꯊꯦꯡꯊꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯤ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯃꯥ ꯑꯌꯨꯛꯇꯤ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯈꯤꯕꯅꯤ ꯑꯗꯣ ꯑꯩ ꯄꯨꯡ 8:30ꯐꯥꯎꯒꯤꯁꯤꯗ ꯃꯣꯔꯣꯛꯈꯩꯅꯤꯀꯣ ꯗꯥꯇꯣꯟ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯁꯥꯃꯔꯣꯏ ꯉꯥꯅꯨ ꯍꯥꯞꯄ ꯆꯥꯔꯗꯤ ꯍꯥꯎꯅꯤ ꯑꯗꯨꯅꯦ ꯁꯥꯃꯔꯣꯏ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯆꯥꯔꯗꯧꯅꯦ ꯀꯣꯕꯤ ꯃꯁꯣꯏꯗꯨ ꯌꯣꯟꯗ꯭ꯔꯣ ꯑꯗꯒꯤ ꯕ꯭ꯔꯣ ꯈꯨꯃꯟꯒꯤ ꯃꯦꯁꯦꯖ ꯑꯃ ꯍꯥꯟꯅ ꯂꯩ ꯈꯪꯗꯦ ꯈꯪꯗꯕꯩ ꯍꯪꯕꯅꯦ ꯂꯝ ꯃꯃꯤꯡ ꯈꯪꯗꯕꯩ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯑꯦꯅꯥꯂꯤꯌꯥꯒꯤ ꯂꯝ ꯈꯪꯗꯕꯩ ꯀꯣꯕꯤ ꯃꯁꯣꯏꯗꯨ ꯌꯣꯟꯕ꯭ꯔꯣ ꯌꯣꯜꯂꯦ ꯀꯣꯕꯤ ꯃꯁꯣꯏꯁꯦ ꯌꯣꯟꯕꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯀꯣ ꯑꯗꯨꯃꯥꯏꯅꯒ ꯂꯥꯛꯄꯗ ꯁꯨꯝ ꯀꯣꯏꯔꯛꯄ ꯈꯣꯠꯄꯗ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯞꯄꯁꯨ ꯌꯥꯎꯋꯦ ꯁꯤꯅ ꯌꯦꯟꯗꯦꯝ ꯗꯥꯇꯣꯟ ꯈꯪꯕ ꯍꯥꯏ ꯁꯤꯁꯨ ꯆꯝꯄ꯭ꯔꯥꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯁꯤꯒꯤ ꯆꯝꯄ꯭ꯔꯥꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯕ ꯆꯝꯄ꯭ꯔꯥꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯃꯀꯨ ꯊꯥꯕꯤꯗꯣ ꯃꯀꯨ ꯊꯥꯕꯤ ꯆꯝꯄ꯭ꯔꯥꯗꯨꯅꯤꯀꯣ ꯁꯤꯖꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯁꯤꯅ ꯃꯀꯨ ꯊꯥꯕꯤ ꯆꯝꯄ꯭ꯔꯥꯅꯤ ꯁꯤ ꯆꯝꯄ꯭ꯔꯥꯁꯤ ꯃꯥꯁꯦ ꯇꯨꯊꯔꯛꯇꯣꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯌꯣꯠꯁꯤꯅ ꯉꯥꯛꯄꯅꯤ ꯌꯣꯠꯁꯤꯅ ꯇꯧꯔ ꯉꯥꯏꯅꯤ
ꯉꯥꯏꯅꯤ ꯑꯦ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯣ ꯈꯨꯃꯟꯅ ꯈꯪꯗꯦ ꯍꯥꯏꯔꯣ ꯍꯥꯏ ꯏꯅꯥꯅꯤꯌꯥꯅ ꯃꯥꯔꯖꯤꯌꯥꯅꯤ ꯑꯣ ꯃꯥꯔꯖꯤꯌꯥꯅꯤ ꯑꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯆꯝꯄ꯭ꯔꯥꯁꯤꯅ ꯀꯔꯝꯕ ꯆꯝꯄ꯭ꯔꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝ ꯀꯣꯝꯂꯥꯗꯧꯅ ꯇꯧꯅꯦꯕ ꯃꯍꯤꯁꯦ ꯍꯣꯝ 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 ꯂꯥꯎꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯗꯩꯁꯨ ꯃꯥꯅ ꯑꯃꯨꯛ ꯁꯤꯟꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯁꯛꯅ ꯀꯣꯝꯂꯥ ꯃꯥꯟꯗꯣꯏꯕ ꯃꯁꯛꯅ ꯀꯣꯝꯂꯥ ꯃꯥꯟꯗꯣꯏꯕ ꯑꯗꯨꯒ ꯑꯁ ꯁꯤꯟꯕ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯕ ꯃꯤꯟꯁ ꯍꯩꯁꯦ ꯁꯤꯟꯇꯛ ꯇꯧꯁꯦ ꯍꯥꯎꯋꯤꯗꯅꯀꯣ ꯃꯤꯒꯤ ꯑꯄꯥꯝꯕꯕꯨꯗꯤ ꯑꯣꯏ ꯑꯗꯣ ꯁꯤ ꯁꯤꯟꯇꯛ ꯇꯧꯔꯒ ꯍꯥꯎꯕ ꯍꯩꯅꯦꯕ ꯁꯤꯒꯤ ꯆꯝꯄ꯭ꯔꯥꯁꯤꯅ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯃꯈꯜ ꯑꯃꯅꯤ ꯁꯤ ꯆꯝꯄ꯭ꯔꯥꯁꯦ ꯃꯥꯒꯤ ꯇꯦꯁꯁꯦꯀꯣ ꯄꯨꯔꯥ ꯃꯍꯥꯎꯁꯦ ꯑꯃꯅꯦꯕ ꯄꯥꯕꯨꯡꯅ ꯄꯨꯕꯤꯔꯛꯄꯅꯦ ꯁꯤꯁꯦ ꯆꯥꯔꯁꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤ ꯄꯥꯝꯕꯤꯁꯤꯡꯗꯤ ꯀꯪꯉꯤ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯅꯤꯀꯣ ꯁꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯅꯤ ꯑꯗꯨꯒ ꯁꯤ ꯄꯨꯡꯗꯣꯟ ꯃꯅꯨꯡ ꯁꯤꯁꯦ ꯄꯨꯡꯗꯣꯟꯁꯤ ꯃꯅꯨꯡꯉꯥꯡꯒꯤꯅꯤ ꯑꯩꯁꯨ ꯃꯈꯜ ꯃꯈꯜ ꯁꯨꯝ ꯑꯩꯈꯣꯏ ꯊꯥꯖꯩ ꯍꯥꯏꯗꯤ ꯍꯩ ꯔꯥꯁꯤꯡꯁꯦ ꯁꯨꯝ ꯊꯥꯕꯁꯦ ꯇꯁꯦꯡꯅꯅ ꯑꯗꯨꯝ ꯍꯩ ꯔꯥ ꯄꯥꯝꯖꯕ ꯃꯤꯁꯤꯡ ꯂꯥꯛꯄꯤꯕ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯩ ꯍꯥꯞꯆꯩ ꯍꯥꯏꯗꯤ ꯂꯥꯛꯄꯤꯕ ꯁꯨꯝ ꯍꯩ ꯆꯥꯅꯤꯡꯉꯤ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅꯒ ꯁꯨꯝ ꯂꯥꯛꯄꯗ ꯍꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯍꯩ ꯔꯥ ꯄꯥꯟꯖꯔꯤꯕ ꯈꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯑꯗꯒꯤ ꯁꯨꯝ ꯑꯩꯅꯁꯨ ꯑꯔꯩꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯩ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯍꯥꯏꯗꯤ ꯐꯥꯎꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯍꯩ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯍꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯕꯁꯨ ꯍꯦꯛ ꯏꯀꯥꯏꯕ ꯑꯗꯒꯤ ꯁꯨꯝꯗꯤ ꯆꯥꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯨꯝꯗ ꯃꯌꯥꯝ ꯍꯥꯏꯅꯕꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯌꯨꯝꯗ ꯄꯥꯜꯂꯗꯤ ꯊꯣꯏꯅ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯑꯩ ꯍꯩꯅꯧ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯊꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯁꯤꯡꯗꯣ ꯄꯥꯜꯂꯦ ꯑꯗꯨ ꯊꯣꯏꯅ ꯀꯌꯥꯃꯨꯛ ꯏꯟꯇꯔꯦꯁ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯝꯃꯤ ꯐꯗꯤꯒꯣꯝ ꯂꯩꯔꯤꯀꯣ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯩ ꯂꯣꯠꯂꯤꯅꯦ ꯍꯥꯏ ꯍꯥꯏꯔꯣꯏ ꯑꯦꯅꯥꯂꯤꯌꯥ ꯀꯧꯔꯛꯀꯦ ꯑꯁꯤ ꯑꯁꯤꯗꯀꯣ ꯃꯤꯡꯁꯦ ꯎꯖꯈꯤꯅꯤꯀꯣ ꯀꯗꯥꯏ ꯁꯤ ꯍꯪꯒꯥꯝꯅꯤꯅꯦ ꯍꯪꯒꯥꯝ ꯁꯤꯅ ꯒꯖꯔꯒ ꯀꯩꯅꯣꯒ ꯌꯦꯟꯗꯦꯝꯒ ꯑꯗꯨꯒ ꯁꯤꯅ ꯕꯤꯠꯔꯨꯠ ꯁꯤ ꯍꯪꯒꯥꯝ ꯌꯦꯟꯗꯦꯝ ꯒꯖꯔ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯀꯣ ꯁꯤꯅ ꯀꯣꯕꯤꯁꯦ ꯂꯦꯞ ꯑꯃ ꯋꯥꯡꯕ ꯀꯣꯕꯤꯅꯤ ꯁꯤ ꯀꯣꯕꯤꯁꯨ ꯁꯤ ꯀꯣꯕꯤꯁꯨ ꯕ꯭ꯔꯣ ꯉꯥꯅꯨꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯕ ꯉꯥꯅꯨꯁꯤꯗꯤ ꯕ꯭ꯔꯣ ꯈꯨꯃꯟ ꯃꯌꯥꯝꯁꯦ ꯑꯌꯥꯕ ꯄꯤꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯆꯥꯊꯣꯛꯇꯨ ꯉꯥꯏꯗꯅ ꯑꯗꯨꯒ ꯇ꯭ꯔꯦꯡ ꯃꯌꯥꯝꯁꯤꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨ ꯁꯤ ꯅꯨꯡꯗꯥꯡ ꯁꯥꯠꯇꯣꯔꯛꯑꯗꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯁꯥꯠꯇꯣꯔꯗꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯥꯠꯇꯣꯔꯗꯕ ꯑꯗꯨꯅ ꯂꯩꯃꯟ ꯆꯟꯈ꯭ꯔꯦ ꯄꯣꯝꯃꯤ ꯃꯌꯥꯝꯁꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤꯅꯤ ꯑꯁ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤꯀꯣ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯒꯩ ꯁꯤꯁꯦ ꯂꯩꯕꯁꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤꯅꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ
ꯗꯥꯇꯣꯟ ꯅꯣꯏ ꯏꯔꯥꯡ ꯇꯧꯕ ꯃꯤꯁꯤꯡꯗꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯦꯘꯒꯤ ꯃꯆꯥꯅꯨꯄꯥꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯃꯝ ꯌꯦꯟꯕꯗ ꯑꯗꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯗꯣ ꯑꯃꯨꯛꯇꯤ ꯎꯗ꯭ꯔꯤꯕ ꯉꯥꯅꯨ ꯌꯣꯟꯕ꯭ꯔꯣ ꯍꯣꯁ ꯌꯣꯟꯗꯦ ꯁꯨꯝ ꯈꯨꯃꯟꯅ ꯆꯥꯁꯦꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯂꯩꯍꯥꯎꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯄꯤꯗꯣꯏꯅꯤ ꯁꯤꯇꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯇꯨ ꯂꯩꯍꯥꯎꯗꯨ ꯃꯌꯥꯝ ꯄꯣꯝꯃ ꯌꯥꯎꯔꯤꯁꯤꯅꯤ ꯇꯨ ꯄꯤꯗꯣꯏꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯄꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨꯝ ꯈꯔ ꯄꯤꯒꯦ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯛꯄꯤꯔꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯒꯦꯀꯣ ꯌꯥꯝ ꯄꯣꯝꯃꯤꯗꯣ ꯌꯥꯝ ꯄꯣꯝꯃꯤ ꯌꯥꯝ ꯁꯅꯥꯔꯩꯁꯨ ꯑꯅꯦꯝꯕꯤꯅꯤꯁꯦ ꯁꯅꯥꯔꯩ ꯑꯅꯦꯝꯕꯤ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯁꯤꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯂꯣꯏꯅ ꯀꯤꯌꯦ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯒꯦ ꯀꯩꯅꯣ ꯁꯤꯗ ꯅꯥꯀꯨꯞꯄꯤ ꯇꯥꯇꯣꯟ ꯀꯤꯖꯩꯍꯦ ꯀꯤꯒꯩ ꯍꯣꯁ ꯄꯤꯖꯔꯨꯅꯨ ꯗꯥꯇꯣꯟꯁꯦ ꯃꯊꯪ ꯂꯥꯛꯑꯣꯅꯦ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯉꯁꯤ ꯍꯥꯏ ꯃꯌꯥꯝ ꯁꯨꯝ ꯑꯀꯣꯏꯕꯒꯤ ꯑꯩ ꯁꯨꯝ ꯍꯥꯏꯐꯦꯠ ꯎꯠꯆꯒꯦꯔꯦ ꯑꯗꯨ ꯅꯣꯡꯃꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯍꯦꯟꯅ ꯍꯦꯟꯅ ꯀꯩꯀꯩ ꯁꯨꯝ ꯊꯥꯕ ꯑꯇꯣꯞꯄꯁꯨ ꯂꯩꯔꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯗꯥꯇꯣꯟ ꯂꯥꯜꯂꯕꯣ ꯑꯩꯈꯣꯏ ꯃꯣꯝꯅꯤ ꯑꯥ ꯆꯠꯈ꯭ꯔꯤꯁꯦ ꯃꯥꯅꯤ ꯑꯗ ꯑꯩ ꯁꯤꯁꯤꯡꯁꯦ ꯃꯥꯌꯨꯠ ꯑꯣ ꯑꯩ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯈꯦꯠꯇꯣꯛꯈ꯭ꯔꯤꯅꯦꯕꯀꯣ ꯃꯈꯣꯡꯁꯦ ꯍꯦꯟꯅ ꯐꯖꯅꯕ ꯑꯃꯨꯛ ꯁꯤꯀꯠꯀꯦ
ꯑꯩ ꯁꯦꯔꯧꯔꯣꯒꯤꯗ ꯗꯥꯇꯣꯅ ꯄꯣꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯂꯣꯏ ꯍꯥꯏꯗꯣꯛꯑꯦ ꯊꯥꯒꯠꯆꯔꯤ ꯉꯥꯏꯈꯣꯅꯦꯍꯦ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯈꯤꯁꯤ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯐꯕ ꯍꯦꯟꯅ ꯍꯦꯟꯅ ꯐꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ ꯑꯐꯕ ꯄꯨꯟꯁꯤ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯉꯁꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯅꯂꯤꯌꯥ ꯍꯣꯁ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯤꯔꯛꯑꯦ ꯀꯔꯤꯅꯣꯃꯛ ꯂꯥꯛꯄꯤꯔꯝꯕ ꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯎꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯩꯒꯤ ꯃꯌꯥꯝꯗ ꯄꯤꯖꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯁꯪꯕ ꯃꯇꯝꯗ ꯑꯣꯜ ꯏꯁ ꯋꯦꯜ ꯑꯗꯨꯒ ꯄꯨꯟꯅ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯅꯦꯕꯔ ꯁ꯭ꯇꯣꯞ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯒꯤ ꯍꯤꯔꯝ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯅꯣꯡꯃꯒꯤ ꯍꯩꯖꯤꯟꯕ ꯇꯥꯟꯁꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯗꯅ ꯅꯨꯡꯁꯤꯖꯕ ꯌꯨꯅꯤꯚꯔꯁ ꯑꯃꯗꯤ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯦꯅꯥꯂꯤꯌꯥ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯁꯟꯒꯦ ꯅꯪ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯈꯨꯃꯟ ꯅꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯇꯟꯖꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯔꯁꯦ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯄꯥꯏꯅꯔꯒꯀꯣ ꯑꯩꯈꯣꯏ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯗꯣꯛꯑꯒ ꯁꯨꯝ ꯏ ꯄꯥꯎ ꯑꯣꯏꯔꯣ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯏ ꯄꯥꯎꯁꯨ ꯑꯗꯨꯝ ꯄꯤꯅꯁꯤ ꯑꯐꯕꯔꯣꯝꯗ ꯍꯦꯟꯅ ꯍꯦꯟꯅ ꯆꯪꯉꯛꯄ ꯑꯣꯏꯃꯤꯟꯅꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯗꯣ ꯑꯩ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯋꯥꯆꯦꯞꯇ ꯄꯨꯟꯅ ꯖꯣꯏꯟ ꯇꯧꯃꯤꯟꯅꯔꯒ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯤꯟꯅꯔꯁꯦ ꯄꯨꯟꯅ ꯋꯥꯆꯞ ꯑꯃ ꯄꯥꯏꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯑꯝꯇ ꯂꯩꯅꯗꯦ ꯍꯣꯏ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯅꯝꯕꯔꯗꯣ ꯑꯝꯇꯪ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯗꯨꯒ ꯋꯥꯆꯞꯇꯨ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯟꯅ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯌꯥꯕꯗꯣ ꯑꯝꯇꯪ ꯍꯥꯟꯅ ꯂꯧꯖꯈꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯁꯦꯝꯕꯁꯦ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯁꯦꯝꯕꯗꯣ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯣꯠꯇꯨꯁꯨ ꯑꯗꯨꯝ ꯄꯤꯅꯔꯛꯁꯅꯨ ꯑꯗꯨ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯖꯣꯏꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯃꯥꯏꯅ ꯂꯧꯁꯤ ꯇꯧꯕꯇꯕꯨ ꯑꯄꯥꯝ ꯄꯥꯝꯗꯗꯨꯗꯤ ꯈꯤꯇꯪꯗꯤ ꯍꯥꯟꯅ ꯍꯪꯅꯤꯡꯕ ꯄꯥꯝꯃꯦ ꯃꯔꯝꯗꯤ ꯑꯩ ꯈꯛꯇꯅ ꯄꯥꯝꯕ ꯌꯥꯗꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪ ꯃꯊꯧ ꯇꯥꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯑꯣꯏꯕ꯭ꯔꯣ ꯊꯥꯒꯠꯂꯛꯑꯣ ꯆꯠꯆꯔꯤ ꯑꯗꯨꯗꯤꯀꯣ ꯍꯌꯦꯡꯁꯦ ꯄꯨꯟꯅ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯁꯤꯡ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ see you tomorrow morning thank you everyone thank you so much ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ